Akasmani Imphal Ngangbam Nganthoi na pau pazari ahanbada maruoiba pau Shiksha Mantri S Rajan na hairi Raija sigi khangatlaba school amadi college kharagi curriculum da Sanskrit subject hapsilagani Upamukya Mantri Y Joy Kumar na hairi miyamgi amatta oiba amadi apunbagi lisingna lebak asibu hena mapangal kankhathanba ngamgani Manipur da haukiba pung kunmari da COVID-19 gi positive case sani kunthra thengnare COVID positive oiba miyoi amatta sikhide Pradhanmantri na hairi Bharat amasung Luxembourg ki marakta sel thumgi oiba lam kayada tengbang pinaba henget hanabagi masak kaya marum lei amasung leibak asida COVID-19 na nabadagi pharakpagi sangsa da 42.5 yaure Leibak asina malemgi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoi kayana su lantheng asida mai paknabagi damak Akasbani Imphal gi ipau gi khuthangda mipum khudingmangna araiba thawong ahum face mask uppa amaga phut taruk lapnana leinaba mai mit amadi khusa toina hamdoktuna tarutana na thamnaba appeal tawri Housing amasung financial sector da mai paklaba entrepreneur ama oiraba Panthoibi Housing Finance Company Limited ki chairman amasung managing director Thoksom Hemo Singna COVID-19 dagi ngakthoknaba appeal tawradun hai Miyam punamakpu Thoksom Hemo na khurumjari Housing public oina COVID-19 gi vaccine puthoktriba maramna laichat asidagi ngakthoknaba matangai rapa pambaidi section bahai basi khaktana oiri sarkarna laichat asibu thingnaba honariba sigma thakta Ekoi puna manasu bab taminaduna laichat asidagi ngakthoknaba tangai mak phadraba niyom ahum ngakna samina si hajari ekoi khodi mana yumdagi mapan hek thorpa matamda face mask soidan upsi sapona trag hand wash sinaduna khutsa sengna hamdokse amasung mi amaga gi marakta yamdrabada 6 feet ki social distancing tamsi section bahai basi kaktana isamak ekoi gi nungsirab imung manung amadi miyambu laichat asidagi kanba ngamgadoribani Miyam punamakpu amukhanna khurumjari Hauzik mapung oiba pau Shiksha Mantri Sorukhaibam Rajan Singh na hairi Raija sigi khangelaba school amadi college kharagi curriculum da Sanskrit pu subject ama oina yauhalagani Mantri na ngasi Kangpokpi jila gi 4000 da leiba Sanatan Sanskrit Vidyalay yengsinba chatpada paumising da wangangbada Manipur University da Sanskrit ki department ama hangdokna basu thorang tawri haina phongdokhi Sri Rajan hai Sarkar ki school amadi college khudingmakta revenue department na authenticated land certificate piragani lamsing adu school natraga college sing adu gi maming da pigani tungda mantri na school kaya samgat sagatpagi thabak sathariba adu su yengsinki Upamukya Mantri Yumnam Joy Kumar na Raija sigi miyamda mama lebak ningnaba amasung lebak sigi apunba saktam ngaknaba thabak paikhanaba appeal tawri Imphal gi all secretariat ngasi ayuk Bharat ki Pradhanmantri Oirambi Indira Gandhi ki mapok kumonga mari leinana pangthokpa Kwami Ekta Sayol Palan Haudokpagi thoramda wangangbada Sri Joy Kumar na Indira Gandhi na leibak asigi apunba saktam ngaknabagi damak sauna kathokhiba adu ningsingladuna hai Sayol amasumna pangthokadaba palan asida ikhoina Pradhanmantri Oirambi asibu ningsingli mangna hai miyamgi amatta oiba amadi apunbagi lisingna leibak asibu hena mapangal kankhathanba ngamgani Sri Joy Kumar na hai Dharma Kanglop Jat amasung longi khenaba thamdana aikhoi khudingmak amatani haibasi kauroidabani amasung leibak asigi apunba saktam ngakpada aikhoigi daita masak khanggadabani Thauramduda wangangbada Works Mantri TS Biswajit Singh na hai aikhoina Indira Gandhi bu ningsingba khak natana leibak ki apunba saktam sagatnaba mahaki wakhalon adu tung inna satkadabani Mukhya Mantri N Biren gi lamjing makhada Singh amasung tamgi marakta leiramba khenaba adu kokhanba ngamkhiba simak Raija Sarkar gi khwaidagi chawba mai pakpa amani haina sumahangna makha takhi Shiksha Mantri S Rajan Singh amadi atay makok thongba official kya su yaukhiba thoramduda Upamukya Mantri na luchingduna miyamna Kwami Ekta gi wasak su lawkhi Raija sibu drug amadi nisadagi kannaba sarkarna changsingliba khongjangda miyamna mateng pangbinaba Thobal jila gi SP Dr S Ibomsana appeal tawri
koi ngarang se koi Thawal district police na brown sugar 435.9 kg seize tawgiba mongjing dagi aduga 438 liters of morphinated liquid adu tawgibaga mai lenana koi da 20 lakhs ki koi case war ama pibirane na swai laukthokpirak pasi koi yamna nuaijai koi honorable CM gi dream war against drug haiba campaign asi koi mapung phana pangthoktuna koi drug free oiba manipur ama oiba ngamna bhonabada mayam punama kan honaminasi mayam sumating pangbiu haina koi jangamba thakta honajagi haina ai mayam phumna phongdokse Sericulture Mantri Awangbu Niyumai ngasi Imphal West Jilla gi sericulture farm sing da satuna yangsinbaga loinana beneficiary singa wari sanakre mahangna farm sing aduda horiba kabrang sak pambi sing yauna beneficiary sing na paikhaliba thabak ya su yangsinki Mantri gi khongchat aduda Manipur Building and Other Construction Workers Welfare Board ki chairman Ais Dingo Sericulture Director S Kunjakishore Singh amadi bibhag adugi officer sing chu yauki tabiriba pawase akasbani Imphal dagini Manipur da haukiba pung kunmari da COVID-19 positive case sani kunthra thengnabaga loinana apunba positive case ki masing lising kunithoi chawnga ni phunipan sure raijagi haksel bibhag na ngasi numidang wairam thokiba serol amada hai nauna positive oikiba sing adugi manungda Imphal West dagi samani phuma thoi Imphal East dagi kunmari Bisnupur dagi kun Thawal dagi tara mari Kaksing dagi tara Churachandpur dagi nipan Tamenglong dagi manga Ukhrul dagi mari Jiribam dagi ani Kangpokpi amasung None dagi amamam yauri haukiba pung kunmari da COVID-19 positive oiba meoi amata sikhibagi paw leite handak mara chemical pangthokiba Thawal jilla gi lilong amasung wangjing tentha kendra da COVID-19 paksana sandoklamba yai haina singnabadagi raija sarkar na khanghalakpa matungina hayengdagi mafam sing asida zero surveillance tawba hauragani Ekhoigi Thawal Paumi Soibam Binoina Hai Hiramasigi Matang the District Administration Thawal na Sinduna ngasi Jilla asigi Deputy Commissioner gi Conference Hall da Kendra ani asigi nauna MLA oina karaba miyosing Paunam Brojen amasung Y Antas Khan yauna tongan mifam ani pangthokre mifam sing aduda Kendra ani asida lilongdana hayengdagi aduga wangjing tentha Kendra dana November 18 dagi zero surveillance haunaba warep lawki Numit taruk ni rom chathagadaba rapid antigen test asida nongmada miyoi chamnga rom test taunaba pandam thamli thabak asi medical team marina pangthokani masida miyamna mateng pangbinabasu jilla asigi deputy commissioner N Bandana na appeal tawri masigi mipamaduda CMO Thawal medical officer sing amadi lilong amasung Thawal gi SDO sing district level officer sing saruk yakhi COVID-19 positive oibagi sang leptana hengalakliba sigi yengduna kendra gi haksel amasung yai phayumbal mantraloina Manipur yauna raija marida COVID-19 gi oirakliba phibam yengsinnaba awangba thaki kendra gi mihut kangbu sing tharagani Manipur da lakadaba kendra gi mihut kangbu adu Directorate General of Health Service DHGS ki additional DDG Dr. L Swasi Charana Lucingani mihut kangbu sing asina raija sing asigi COVID-19 ka hena sandorok pajila sing da satuna leina asi thengnaba honabada raija sarkar gi mateng pangani makhoina laisat asi sandorok pa thengnaba thorang paikhatpada su lamjing lamtakani hairi leibak asigi miyambu COVID-19 dagi ngakthoknaba tangai phadaba sana kangon sing ngakna chatnabagi matangda Pradhan Mantri Narendra Modi na hudokhiba Jana Andolan campaign Manipur da sumai pakna chathari miyamgi lusingba amadi sarkar gi mukok thongba official kiana su campaign asibu mapung phahanaba miyamda tangai phadaba chana kanglon sing ngakna chatnanaba leptana appeal tawrakli COVID-19 sandokpa thingnaba miyamda paujel piba bike rally ama ngasi Ukhrul town da chatkre Assam Rifles na district administration amadi atai lupsinga punna sinkhiba rally aduda biker kuntaret na saruk yakhi Somsaida leiba Assam Rifles ki cantonment tagi haukiba bike rally adu Ukhrul district hospital phawba chatkhi rally aduda yawba miyoi amana hai ngasi akoi Ukhrul district Assam Rifles na organize tawraga koi how riders ne Soul Brothers ne aduka volunteer mayam yawraga bike rally ama chatli ashi rally ki platform sina opportunity ama oiraga mayambu remind tawjaningi koi ki 3 golden rules haibadi khud champiu social distancing maintain to view amuka mask hapiu haise mayambu social awareness sina remind tawjininguni thank you Jiribam Jilla gi additional SP Law and Order Haisnam Basulal Singna Jana Andolan gi ihau saugal aduna miyamda tawba appeal Jiribam District Police na miyamda pijining ba paujel di COVID ki hitak puthok tri phawba aikhoina laithok pa tawdana
कोविड एप्रोप्रिएट बिहेवियर सिंग खंगमिनसी पांगथोकमिनसी मियाम तिनम मफमदा फेस मास्क नियम चुमन उपीबा मियोय अमगगी मरक्ता यामदबदा फुट तरुक की अराप थंबीबा अदुगा माई मिट नातोन चिंगबा पाइद्रिंगाइदा सापोन सेंगना सामथोकपीबा नत्रगना सैनिटाइज तौपीबा असितन कोविड लाइनाबु माइथीबा पीबा ngамगनी अमदी कोविड लाइनाबु पुन्ना माइथीबा पेमिनसी मणिपुर की राज्यपाल डॉक्टर नजमा हेप्तुला की मचानुपी अस्मा हेप्तुला नंगसी तमेंगलोंग डिस्ट्रिक्ट हेडक्वार्टर्स की हियुलुवान खुलद चतुना अमूर फाल्कोन की सक्ताफम येंख्रे माकी खोंगचत अदुदा राज्यपाल की ओएसडी राज्यपाल की एडीसी अमसुंग डीएफओ तमेंगलोंग अमदी अतै ऑफिशियल सिंग लोइनखी मणिपुर की सुमांग लीला की सकनाइरबा आर्टिस्ट मियामना गौरव साबा हाइना खंगनबा लाइस्रम कुंजरास मसी इम्फाल की संगांगई उचेकोंदा लेबा मसागी युमदा लेखिद्रे मसागी सही 33 सुख्रे मसागी सही 33 सुरकपदगी सही 35 रोम सुमांग लीला यावरमी महांगना यावखिबा ममिंग लेबा लीला सिंगी मनुंगदा बीए मपाल लंबोइबा सनागी कैराक सकमानबा मरूप मंगलानगी मांजा वाक्सिंगी गुलाबना सिंगबा पनबा याय इखेंगलक्ता कंगलेपाकी मतेक अमा मणिपुर से सलाक सारंबदगी ओसार सादुना ओखाइदुना तंदूर लेतादरे करिनो बन स्टाइल गली कामना सुनबना हाना बना तो अंगांग इथोन फाइ जिंगा तौरिसि ग्यालम तातरे हाय देमा कनो नंग लेकोल से गदोरमिनो हा बाबा आइगी लेकोल गी लेरांग सिंगसे आई इसिंग साइरंबनी आइगी लेकोल गी लेरांग सिंगसे फजद्रा बाबा फजै इसागी लेकोल लेरांग फजै इसागी लेकोल लेरांग सिना मपुंग फाना लेसात तमपगा इसानगा नोंग हम चौसलकपा मपुंग फरता इपादी दुसाथी नै पाखतपसु यावरेने महाग असि मणिपुर स्टेट कला एकादमी की एकादमी अवार्ड मणिपुर स्टेट सुमांग लीला काउंसिल की पिदोनु अवार्ड अमसुंग इबोयाइमा अवार्ड न सिंगबा फंखिबा मिसकनी मांगना लेखिदबदा राज्य सभा की एमपी अमसुंग मणिपुर की निंगथौ लेसेंबा सना जावबना अवाबा फोंदोकली सोशल मीडिया दा थागतपा वारोलदा श्री सना जावबन हाई कुंजरासना लेखिदबा असिना मणिपुर की सुमांग लीला कुमहै मरुओइना कॉमेडी की लमदा मेंसिनबा ngamlaroidaba अवार्ड अमा लेहौरगनी आकाशवाणी इम्फालदगी पाउताबीरी प्रधानमंत्री नरेंद्र मोदी ने हाइरी भारत अमसुंग लक्सेमबर्ग अनी की मरक्ता सेल थुमगी लमदा तेंगबांग पिनब हेंगरहनबगी मसा कया मरुम लई ngasi numidang wairam video conferencing की खुथांग पांगथोखिबा लेबाक अनी की अवांग थाकी मिफमदा वा ngangbada श्री मोदी ने हाई सेल थुमगी ओइबा टेक्नोलॉजी अमसुंग डिजिटल की लमदा लेबाक अनी ना साउना मतेंग पिनरी अदुबु खरगे हेना मतेंग पिनबा याबगी ओइथोकपसु लैरी लेबाक सिदा कोविड-19 नाबदगी फरकपगी चांग सादा 42.9 यौरे हौजिक फावबदा पुन्ना मियोय लाख 42,000 हेना नाबा फखरे हौखिबा पुंग 12 दा लेबाक सिदा कोविड की अनाबा मियोय 9,9 समरी 42 नाबा फखी हक्सेल मंत्रालय की सेरोल मदहाई लेबाक सिदा एक्टिव केस की चांग असे अपुनबा केस मसिंग की सादा 5 की मखादा लैरे हौजिक एक्टिव केस की चांग अपुनबा पॉजिटिव केस की सादा 3.5 खक्ता ओइरे लेबाक सिदा हौजिक कोविड की एक्टिव केस 3,94,900 चहुम सुबना अहुम लैरी हक्सेल अमसुंग याइफयुंबल मंत्रालय न हाई हौखिबा पुंग 12 दा लेबाक सिदा कोविड-19 की अनौबा केस 9,95,963 थेंगनखी नोंमा खक्तदा मियोय 935 सिखिबगा लोइनना लेबाक सिदा कोविड-19 दगी सिखिबा मिगी मसिंग 1,138,959 सुरे मंत्रालय न हाई हौखिबा पुंग 12 दा कोविड की अनाबा 935 सिखिबा दुगी मनुंगदा सादा 98.38 दी राज्य अमदी यूनियन टेरिटोरी 10 दगिनी लोइसिलकपदा कोविड-19 दगी ngakthoknaba फेस मास्क उपा फुट 3 लापनना लैबा खुदसा अमदी माइ मी 3 तराना थंबा हाइबा असंबा थवंग अहुम असिंगांगना चटपिनबा अमुक हन्ना निंगसिंगजरी अरोइबदा मरुइबा पाव अमुहन्ना शिक्षा मंत्री एस राजन हाइरी राज्य सिगी खनगलबा स्कूल अमदी कॉलेज खरगी करिकुलम दा संस्कृत सब्जेक्ट हापसिलगनी उप मुख्यमंत्री वाई जॉय कुमार ना हाइरी मियामगी अमत्ता ओइबा अमदी अपुनबगी लिसिंगना लेबाक सिबु हेना मपांगल कनखरहनबा ngamgani मणिपुर दा हौखिबा पुंग 12 दा कोविड-19 पॉजिटिव केस 200 थेंगनरे कोविड पॉजिटिव ओइबा मियोय अमत्ता सिखिदे प्रधानमंत्री ना हाइरी भारत अमसुंग लक्सेमबर्ग की मरक्ता सेल थुमगी ओइबा लम कयादा तेंगबांग पिनबा हेंगरहनबगी मसा कया मरुम लई अमसुंग लेबाक सिदा कोविड-19 नाबदगी फरकपगी सांग सादा 42.9 यौरे पाउलोइजरे